ꯄꯥꯎꯖꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯝꯄ꯭ꯂꯣꯌꯤ 18 ꯃꯁꯥ ꯈꯪꯗꯅ ꯄꯦꯟꯁꯟ ꯂꯧꯔꯝꯂꯦ꯫ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟट PWDꯗ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯦꯟꯁꯟ ꯆꯠꯈ꯭ꯔꯕ ꯏꯝꯄ꯭ꯂꯣꯌꯤ 13 ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯏꯝꯄ꯭ꯂꯣꯌꯤ 2 ꯑꯃꯗꯤ ꯃꯁꯥ ꯂꯩꯈꯤꯗ꯭ꯔꯕ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯏꯝꯄ꯭ꯂꯣꯌꯤ 18ꯀꯤ ꯃꯁꯥ ꯈꯪꯗꯅ ꯄꯦꯟꯁꯟ ꯂꯧꯊꯣꯛꯂꯝꯂꯦ꯫ PWDꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯑꯁꯥꯕ ꯈꯨꯠꯌꯦꯛ ꯄꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯏꯝꯄ꯭ꯂꯣꯌꯤ 18ꯀꯤ ꯄꯦꯟꯁꯟ ꯃꯁꯥ ꯈꯪꯍꯜꯂꯝꯗꯅ ꯂꯧꯊꯣꯛꯂꯝꯕꯗꯨ ꯆꯍꯤ 3 ꯃꯃꯥꯡꯗꯅꯤ꯫ ꯑꯦꯀꯥꯎꯟꯇꯦꯟꯠ ꯖꯦꯅꯔꯦꯜ AGꯗꯒꯤ ꯄꯦꯟꯁꯟ ꯂꯧꯊꯣꯛꯈ꯭ꯔꯕ ꯏꯝꯄ꯭ꯂꯣꯌꯤ 18 ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯅꯕ PWDꯗ ꯊꯥꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯊꯤꯒꯠꯂꯨꯕꯗ ꯏꯝꯄ꯭ꯂꯣꯌꯤ 18 ꯑꯁꯤꯒꯤ ꯃꯅꯨꯡꯗ 15ꯅ ꯗꯤꯕꯤꯖꯟꯁꯤꯡꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯏꯝꯄ꯭ꯂꯣꯌꯤ 2ꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯏꯝꯄ꯭ꯂꯣꯌꯤ 13 ꯑꯁꯤꯅ ꯃꯁꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯁꯟ ꯂꯧꯊꯣꯛꯂꯝꯕꯅꯤ꯫ ꯄꯨꯟꯅ ꯏꯝꯄ꯭ꯂꯣꯌꯤ 18 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯈ꯭ꯔꯨꯜ ꯗꯤꯕꯤꯖꯟꯗ ꯃꯣꯍꯔꯔ ꯑꯣꯏꯕ S. ꯔꯥꯝꯊꯤꯡꯅ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯑꯗꯨꯒ ꯗꯤꯕꯤꯖꯟ ꯑꯁꯤꯃꯛꯇꯗ ꯍꯦꯗ ꯀ꯭ꯂꯥꯔꯛ ꯑꯣꯏꯕ T. ꯁꯪꯒꯝꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯁꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯊꯣꯛꯂꯝꯕꯅꯤ꯫ ꯏꯝꯄ꯭ꯂꯣꯌꯤ 18 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯕꯤꯖꯟꯗ ꯁ꯭ꯋꯤꯄꯔ ꯑꯣꯏꯕ ꯈꯨꯝꯂꯤꯌꯥꯟ ꯀꯧꯕ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤꯅ ꯄꯦꯟꯁꯟ ꯂꯧꯕꯗ ꯊꯥꯒꯠꯂꯛꯄ ꯇꯔꯃꯤꯅꯦꯁꯟ ꯑꯣꯔꯗꯔ ꯅꯝꯕꯔ ꯑꯃꯗꯤ ꯑꯣꯔꯗꯔ ꯊꯣꯛꯄꯒꯤ ꯃꯇꯝ ꯆꯥꯟꯅꯗꯕ ꯂꯣꯏꯅꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯄꯦꯟꯁꯟ ꯄꯦꯄꯔ ꯊꯥꯒꯠꯈꯤꯕꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯔꯦꯀꯣꯔꯗꯇ ꯂꯩꯔꯝꯗꯕꯅꯤ꯫ ꯑꯔꯥꯟꯕ ꯆꯦ ꯆꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯐꯦꯃꯤꯂꯤ ꯄꯦꯟꯁꯟ ꯂꯧꯔꯝꯕ, ꯄꯦꯟꯁꯟ ꯐꯪꯕ ꯃꯇꯝꯗ ꯐꯪꯐꯝ ꯊꯣꯛꯄ ꯑꯇꯩ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯂꯧꯊꯣꯛꯄ, ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯁꯥ ꯍꯤꯡꯗꯨꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯇꯂꯕꯁꯨ ꯄꯤꯕ, ꯂꯩꯉꯥꯛꯀꯤ ꯑꯦꯛꯁꯆꯦꯀꯔꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯈꯔ, ꯑꯦꯀꯥꯎꯟꯇꯦꯟꯠ ꯖꯦꯅꯔꯦꯜꯒꯤ ꯇ꯭ꯔꯦꯖꯔꯤ ꯑꯃꯁꯨꯡ ꯄꯦꯟꯁꯟ ꯁꯦꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯆꯦꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯄꯨꯟꯕ ꯏꯝꯄ꯭ꯂꯣꯌꯤ 18 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯡ ꯁꯦꯝꯗꯣꯛꯄ, ꯃꯤꯡꯒꯤ ꯕꯅꯥꯟ ꯈꯦꯠꯍꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ EIN ꯏꯝꯄ꯭ꯂꯣꯌꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔꯗꯤ ꯆꯞ ꯃꯥꯟꯅꯔꯝꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯍꯥꯠꯇꯨꯅ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ ꯗꯣꯛꯇꯔ ꯐꯥꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 1990ꯗ ꯖꯣꯏꯄꯨꯔ, ꯒꯨꯔꯒꯥꯎꯟ ꯑꯃꯁꯨꯡ ꯚꯥꯂꯥꯕꯔꯒꯥꯗ ꯅꯦꯠꯋꯥꯔꯛ ꯁꯟꯗꯣꯛꯇꯨꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯔꯦꯀꯦꯠꯇ ꯆꯦꯟꯅꯕꯗ ꯅꯠꯇꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ 50 ꯍꯦꯟꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕ ꯑꯥꯌꯨꯔꯚꯦꯗ ꯗꯣꯛꯇꯔ ꯑꯃ ꯗꯤꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯦꯕꯦꯟꯗ꯭ꯔ ꯁꯔꯃ, ꯃꯁꯥꯒꯤ ꯆꯍꯤ 62 ꯀꯧꯏ꯫ ꯗꯤꯜꯂꯤꯒꯤ ꯕꯥꯕꯔꯄꯨꯔꯥꯗꯒꯤꯅꯤ꯫ ꯏꯪ ꯁꯣꯛ 2002ꯒꯤ ꯍꯧꯒꯠꯂꯛꯄ ꯁꯔꯨꯛꯇ ꯃꯍꯥꯛ ꯃꯥꯁꯇꯔ ꯃꯥꯏꯟꯗ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 50 ꯍꯦꯟꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯩ꯫ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯃꯥꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯀꯦꯅꯦꯜ ꯑꯃꯗ ꯍꯨꯟꯗꯣꯛꯄꯒꯤ ꯊꯕꯛꯇꯁꯨ ꯃꯍꯥꯛ ꯆꯦꯟꯅꯩ꯫ ꯃꯤꯑꯣꯏ ꯑꯁꯤ ꯖꯣꯏꯄꯨꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯃꯤꯌꯥꯠ ꯇꯥꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯦꯔꯣꯜꯗ ꯊꯣꯛꯈꯤꯕ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯖꯨꯂꯥꯏ 30ꯗ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯁꯣꯛ 2002-2003ꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯃꯤꯌꯥꯠꯄꯒꯤ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯕꯗꯒꯤ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯔꯨꯔꯦ꯫ ꯏꯪ ꯁꯣꯛ 1963, 2003 ꯐꯥꯎꯕꯒꯤ ꯃꯇꯝꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ 125ꯒꯤ ꯃꯊꯛꯇ ꯇꯧꯈ꯭ꯔꯦ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯁꯣꯛ 2003ꯒꯤ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤ ꯆꯂꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯂꯕ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯂꯤꯒꯔꯒꯤ ꯂꯝꯕꯤꯗ ꯂꯩꯕ ꯒꯣꯝꯚꯤꯔꯅ ꯊꯟꯅ ꯂꯩꯕ ꯍꯖꯥꯔꯥ ꯀꯦꯅꯦꯜꯗ ꯍꯨꯟꯗꯣꯛꯇꯨꯅ ꯃꯗꯨꯒꯤ ꯏꯚꯤꯗꯦꯟꯁ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯊꯧꯔꯝꯕ ꯇꯦꯛꯁꯤꯁꯤꯡ ꯑꯗꯨꯅ ꯀꯖꯒꯟꯖꯗ ꯌꯣꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯦꯔꯨꯠꯇ ꯃꯗꯨꯕꯨ ꯆꯞꯈꯥꯏꯗꯨꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤ ꯑꯦꯔꯤꯌꯥꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯔꯤꯝꯁꯀꯤ VRDL ꯇꯦꯁꯇꯤꯡ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯕ ꯁꯤꯡꯖꯃꯩ ꯃꯈꯥ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯔꯒ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤ, ꯁꯤꯡꯖꯃꯩ ꯑꯃꯗꯤ ꯀꯛꯋꯥ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤꯑꯣꯏ 9 ꯉꯁꯤ ꯐꯥꯎꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ꯫ ꯐ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯔꯤꯝꯁꯀꯤ VRDL ꯇꯦꯁꯇꯤꯡ ꯁꯦꯟꯇꯔꯗ ꯊꯕꯛ ꯇꯧꯕ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯛꯋꯥꯗꯁꯨ ꯐꯥꯔꯃꯥꯁꯤ ꯐꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯒꯁꯨ ꯁꯣꯛꯅ ꯁꯝꯅꯔꯝꯃꯤ ꯍꯥꯏꯕꯅ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯗꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯦ꯫ ꯔꯤꯝꯁ VRDL ꯇꯦꯁꯇꯤꯡ ꯁꯦꯟꯇꯔꯒꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ 190 ꯍꯦꯟꯕꯒꯤ ꯁꯦꯝꯄꯜ ꯈꯣꯝꯒꯠꯇꯨꯅ COVID-19 ꯇꯦꯁ ꯇꯧꯈꯤꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 60 ꯔꯣꯝꯇꯃꯛꯀꯤ ꯔꯤꯖꯜ ꯐꯪꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ MD ꯗꯤꯜꯋꯥꯔ ꯐꯨꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ꯫
ꯍꯧꯈꯤꯕ ꯖꯨꯂꯥꯏ 23ꯇ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯌꯥꯏꯔꯤꯄꯣꯛ ꯁꯤꯡꯒꯥ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯝ.ꯗꯤ. ꯗꯤꯂꯋꯥꯔ ꯆꯍꯤ 30 ꯑꯄꯣꯛꯄ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯔꯥꯁꯤꯗꯄꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯎꯆꯦꯛꯀꯨꯟꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯣꯠꯅꯕꯤꯔꯒ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯗꯤ ꯀ꯭ꯔꯦꯗꯜ ꯐꯣꯔ ꯗꯤꯁꯑꯦꯕꯜ ꯌꯨꯅꯤꯌꯟ CRAFDU इम्फाल ईस्ट के मेंबर सिंह आक्शन लौबगा लोइना कंडेम तौरकले लुप असिना थदोरप चेरोल अमदा हाय डिफरेंटली एबल ओइरबा एम.डी. दिलवार असी हौकिबा जुलाई 23 के अंगनबा अयुक्तगी मयुमदगी थोखिबदगी खुल ऐखाइकी मियोसिंग जाउना थीबदा फंगलक्तबदगी जरपोक पुलिस स्टेशन दा रिपोर्ट तौरगा लाउड स्पीकर सिनदुना खोंगलिबा औरखे डिफरेंटली एबल ओइबा मियोय असिबो मसक खंगबिबा मियोसिंगना ngarian ching landuna इम्फाल तमना चटकिबो उवि हाइना तमलकपगी मतुंग इन्ना इरिलबुंग पुलिस स्टेशन दसु रिपोर्ट तौरमलगा थीबा फंगलक्तबदगी नुमिदांग पुंग 9 तारकपा मतमदा इरिनबुंग पुलिस स्टेशन दा उचेकोनगी जुम अमदा हुरानबनी हाइदुना फारगा मियोय अमा लेरे हाइना पाव पिरकपदगी इरिनबुंग पुलिस स्टेशन दा चंगदुना हंगलुबदा मियोय असे पुलिसना इमुंग मनुंगदा सेनरखिबने हाजिबा मियोय असिबो फुबा चैबदा चेनरबा मियोयसिंग अदु अथुबा मतमदा मरी लेनबा अथॉरिटी ना चप चाबा एक्शन लौकट पिरकनी हाइबगी थाजबसु CRAFDU दा लेबगा लोइना मणिपुर गवर्नमेंट डिफरेंटली एबल ओइबगी सर्टिफिकेट पाइबगा लोइना CMST की मखादा डिफरेंटली एबल पेंशन फंगलिबा मियोय अमबु मतौ करमना हुरानबगी मिंथोल पिचिनबनो हाइनासु CRAFDU ना उसेकोन की मियामदा हंगली हाइनासु लुपसी के सेक्रेटरी M.D. अब्दुल रहमान ना थदोरप चेरोल असिना मखा तारे मरकसिदा बिष्णुपुर डिस्ट्रिक्ट की नासौदा प्रेग्नेंट ओइरबी अमा COVID-19 पॉजिटिव ओइरे महाके हिस्टरीदा मपाल लमदा महाक चलुबा लेते हॉस्पिटल दगी कम्युनिटी ट्रांसमिशन ओइरकपने हाइरे अरोइबदा कंटेंट सिंग असिगी मरोइबा पाउ खरा असिबा पाउदमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यांगबिरिबा पुनमक पथागचरी लोइना चैनल असिना अदोमदा कानरबदे सब्सक्राइब लाइक एंड शेयर तौबा काउबिगुनु पुनमकपु अमुका हना थागचरी।